ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯃꯄꯥꯎ ꯚꯤꯂꯦꯖ ꯃꯄꯥꯎ ꯖꯤꯡꯁꯣ ꯕꯦꯞꯇꯤꯁ ꯆꯔꯆꯀꯤ ꯃꯃꯥꯡꯗꯅꯤ ꯃꯁꯤꯒꯤ ꯚꯤꯂꯦꯖꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯁ꯭ꯔꯤ ꯑꯣꯀ꯭ꯔꯝꯏꯕꯣꯕꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯟꯕ ꯚꯤꯂꯦꯖ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯝꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯇꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯃꯐꯝꯁꯤ ꯂꯥꯛꯆꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯃꯣꯔꯣꯛ ꯍꯤꯡꯈꯣꯜꯂꯣꯝꯗꯒꯤ ꯆꯪꯉꯒ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯩ ꯃꯐꯝꯁꯤ ꯀꯔꯝꯍꯥꯏꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯇꯤꯡꯒ꯭ꯔꯤꯔꯣꯝꯗꯒꯤ ꯆꯪꯉꯒ ꯈꯣꯡꯅꯥꯡꯄꯣꯛꯄꯤꯗ ꯊꯥꯂꯔꯀꯣꯝ ꯍꯥꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯑꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯕꯥꯕ ꯐꯤꯂꯝꯒ ꯅꯝꯈꯤꯕ ꯃꯐꯝ ꯆꯥꯟꯕꯤꯔꯣꯛ ꯍꯥꯏꯕꯗꯨꯒꯤ ꯃꯃꯥꯡꯗ ꯆꯤꯡꯗ ꯂꯝꯕꯤ ꯑꯃꯈꯛ ꯂꯣꯏꯅ ꯁꯨꯝ ꯀꯥꯈꯠꯈꯤꯕ ꯑꯃ ꯎꯖꯕ ꯑꯗ ꯑꯩꯁꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯆꯤꯡꯗ ꯊꯧꯒꯠꯈꯤꯕ ꯂꯝꯕꯤꯁꯤ ꯀꯔꯤ ꯂꯝ ꯇꯥꯕꯖꯥꯠꯅꯣ ꯀꯔꯝꯕ ꯃꯐꯝꯅꯣꯒ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝ ꯈꯪꯅꯤꯡꯕ ꯏꯈꯧ ꯂꯥꯡꯕꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯐꯥꯎꯖꯔꯛꯄ ꯏꯊꯤꯜ ꯑꯃ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯤ ꯃꯁꯤꯒꯤ ꯆꯤꯡꯁꯤ ꯂꯥꯠꯂ ꯀꯔꯤ ꯇꯥꯕꯖꯥꯠꯅꯣ ꯍꯥꯏꯅ ꯁꯨꯝ ꯊꯧꯒꯠꯂꯒ ꯂꯥꯛꯄꯅꯤ ꯂꯥꯛꯑꯀꯥꯟꯗ ꯆꯤꯡꯁꯥꯡꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤ ꯀꯤꯂꯣꯃꯤꯇꯔ 19 ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯆꯤꯡꯁꯤ ꯂꯥꯜꯂꯛꯑꯀꯥꯟꯗ ꯆꯤꯡꯁꯤ ꯋꯥꯡꯅ ꯊꯧꯒꯠꯂꯀꯥꯟꯗ ꯊꯧꯗꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯎ ꯖꯤꯡꯁꯣꯁꯤ ꯌꯧꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯔꯤꯒꯤ ꯁꯦꯂꯦꯟꯁꯔꯁꯨ ꯇꯠꯇꯅ ꯃꯈꯣꯟꯁꯤ ꯒꯥꯔꯤꯁꯤ ꯑꯦꯛꯇꯤꯚꯥꯁꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯦꯅꯤꯋꯦ ꯒꯥꯔꯤꯗꯤ ꯊꯧꯕ ꯌꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯖꯔꯅꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗ ꯖꯔꯅꯤꯁꯤ ꯇꯁꯦꯡꯅ ꯕꯟꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯉꯁꯤ ꯀꯩꯒꯨꯝꯕ ꯕꯟ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯒꯤ ꯇꯥꯟꯖꯥꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯀꯥꯟꯗ ꯕꯜ ꯑꯣꯏꯔꯦ ꯁꯨꯇꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯎꯔꯤꯈꯨꯝꯕꯝ ꯆꯤꯡꯈꯩꯉꯥꯟꯕꯗ ꯆꯤꯡꯈꯩꯉꯥꯟꯕ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯁꯤ ꯍꯥꯏꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯑꯁꯤꯒꯨꯝꯕꯒꯤ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯑꯗ ꯃꯥꯅ ꯌꯥꯏ ꯁꯥꯔ ꯍꯥꯏꯗꯅ ꯃꯥꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯃꯍꯥꯛꯀ ꯈꯣꯡꯕꯨ ꯑꯣꯏꯔꯒ ꯂꯥꯛꯃꯤꯟꯅꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯐꯝꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯔꯝꯕ ꯏꯊꯥ ꯊꯥꯖꯗꯅ ꯌꯧꯔꯛꯄ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯨꯕ ꯃꯐꯝ ꯑꯃ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗꯒꯤ ꯁꯨꯝ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯝꯕ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯈꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯇꯁꯦꯡꯅ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯏ ꯂꯣꯏꯅꯅ ꯃꯐꯝꯁꯤ ꯃꯤꯌꯥꯝ ꯑꯃꯨꯛꯇꯪ ꯌꯧꯁꯤꯟꯕꯤꯔꯛꯎ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯟꯕ ꯚꯤꯂꯦꯖꯅꯤ ꯍꯥꯏꯕꯗꯨꯃꯛ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯐꯤꯜ ꯇꯧꯖꯩ ꯊꯦꯡꯛ ꯌꯨ ꯑꯣꯜ